ꯀꯣꯏ ꯐꯨꯜꯁꯦ ꯑꯃꯇꯪ ꯂꯧꯒꯦ ꯌꯥꯅꯤ ꯌꯥꯅꯤ ꯁꯤ ꯁꯥꯡꯉꯦ ꯊꯦꯡꯒꯦ ꯍꯧꯖꯤꯛ ꯃꯊꯨꯟ ꯊꯦꯡꯒꯦ ꯃꯊꯨꯟ ꯌꯥꯝ ꯆꯥꯎꯋꯦ Hey everyone, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯍꯧꯖꯤꯜꯂꯁꯦ ꯍꯥ ꯁ꯭ꯋꯥꯏ ꯍꯧꯖꯤꯜꯂꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯏꯁꯩꯒꯤ ꯁꯦꯝꯕꯤꯕ ꯗꯗꯥꯗꯣ ꯑꯗꯨꯏ ꯁꯨꯝ ꯆꯥꯛ ꯑꯃ ꯆꯥꯃꯤꯟꯅꯔꯨꯁꯦꯅ ꯁꯨꯝ ꯂꯥꯛꯏꯅꯦꯕꯀꯣ ꯍꯧꯕ ꯍꯧꯔꯛꯑꯦ ꯍꯧꯖꯤꯛ ꯆꯠꯄ ꯈꯔ ꯍꯧꯖꯤꯜꯂꯦ ꯑꯁ ꯁꯤꯅꯦ ꯑꯁꯤ ꯁꯣꯔꯨꯝꯗꯨꯅꯦ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯄꯥꯝꯃꯤꯁꯦ ꯍꯥꯏꯗꯤ ꯃꯤꯒ ꯃꯥꯟꯅꯗꯕꯗꯣ ꯂꯤꯃꯤꯇꯦꯠ ꯑꯣꯏꯕꯗꯣ ꯄꯥꯝꯃꯦꯕ ꯁꯦꯀꯦꯟ ꯍꯦꯟꯒꯤꯗꯤ ꯑꯃꯇꯪ ꯊꯣꯛꯄꯗ ꯃꯥꯟꯅꯕꯗꯤ ꯊꯣꯛꯇꯦꯕ ꯃꯥꯟꯅꯕ ꯑꯃꯗꯤ ꯊꯣꯛꯑꯝꯃꯤ ꯐꯨꯔꯤꯠ ꯑꯉꯥꯡꯕ ꯑꯃ ꯅꯨꯄꯤꯗ ꯔꯦꯠ ꯊꯥꯕꯗꯣ ꯈꯪꯕ꯭ꯔꯥ ꯊꯃꯣꯏ ꯃꯁꯛ ꯈꯪꯗ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕ ꯑꯍꯦꯟꯕꯇ ꯄꯥꯝꯃꯦ ꯏꯁ ꯄꯩ ꯊꯣꯛꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯀꯩꯀꯥ ꯂꯩꯕ ꯈꯣꯠꯄ ꯇꯧꯔꯛꯀꯦꯕꯀꯣ ꯍꯥꯏꯗꯤ ꯈꯪꯗꯦ ꯁꯥꯁꯦ ꯀꯩ ꯆꯥꯗꯣꯏꯅꯣ ꯑꯗꯣ ꯀꯩꯀꯩ ꯁꯨꯝ ꯂꯩꯕ ꯈꯣꯠꯄꯗꯣ ꯌꯦꯡꯉꯁꯦ ꯑꯗꯨꯒ ꯑꯅꯤꯒ ꯒ꯭ꯔꯥꯝ ꯆꯅꯤꯄꯥꯟ ꯉꯥꯏꯖꯔꯤ 이 사이클ꯁꯦ ꯐꯖꯕꯅꯦ ꯌꯦꯡꯉꯨꯅꯦ ꯅꯩꯕ ꯈꯣꯡꯅꯦꯁꯤꯡ ꯀꯩꯅꯣ ꯇꯧꯕ ꯁꯤ ꯑꯗꯨꯝ ꯀꯨꯏꯅ ꯆꯠꯂꯗꯕꯅꯤ ꯁꯤ ꯌꯥꯏꯀꯣ ꯁꯦ ꯁꯥꯏꯀꯜ ꯃꯄꯨꯅꯤ ꯅꯪ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯋꯥꯈꯜꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯊꯣꯛꯂꯛꯏꯅꯣꯕ ꯀꯣꯛꯇꯒꯤ ꯀꯣꯛꯇꯒꯤ ꯊꯣꯛꯂꯛꯏꯔꯕ ꯁꯤꯅ ꯈ꯭ꯋꯥꯏ ꯐ ꯂꯩꯔꯝꯃꯦ ꯃꯦꯗ ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏꯁꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯁꯦ ꯇꯣꯡꯒꯦ ꯇꯧ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯟ ꯀꯩꯀꯥ ꯁꯦꯝꯕꯗꯤ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯑꯗꯨꯗꯒꯤ ꯃꯔꯣꯏ ꯀꯩꯀꯥ ꯐꯨꯜ ꯀꯩꯀꯥ ꯑꯗꯨ ꯂꯩꯕꯗꯣ ꯑꯃꯨꯛ ꯆꯠꯂꯤ ꯌꯦꯡꯁꯤ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯁꯦ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯦ ꯁꯤꯡꯒꯗ ꯁꯤꯡꯒꯗ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯦꯕ ꯁꯤ ꯂꯩꯔꯦꯅꯦ ꯁ꯭ꯋꯥꯏꯗꯩ ꯂꯩ ꯌꯥꯒꯗ꯭ꯔꯥ ꯁꯤ ꯑꯩꯅ ꯁꯤꯗꯅꯦ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯁꯦ ꯍꯥꯏꯗ꯭ꯔꯥ ꯍꯥꯏꯖꯕꯅꯦ ꯒꯥꯔꯤ ꯃꯆꯥꯁꯤ ꯁꯤꯡꯁꯤ ꯃꯄꯨꯟ ꯀꯌꯥ ꯂꯧꯈꯤꯖꯥꯅꯣ ꯑꯍꯨꯝꯒꯨꯝꯕ ꯂꯧ ꯌꯥꯅꯤ ꯃꯄꯨꯟ ꯑꯍꯨꯝꯒꯨꯝꯕ ꯂꯧꯒ꯭ꯔꯖꯥ ꯃꯄꯨꯟ ꯑꯍꯨꯝꯒꯤ ꯖꯤꯔꯥ ꯃꯆꯜ ꯀꯩꯀꯩ ꯃꯆꯥ ꯂꯩꯕ꯭ꯔꯥ ꯃꯆꯥꯗꯣ ꯑꯄꯤꯛꯄꯗꯣ ꯑꯃ ꯄꯤꯕꯤꯔꯣ ꯃꯤꯠ ꯃꯁꯥꯂꯥꯗꯤ ꯌꯥꯎꯔꯣꯏ ꯑꯃꯃꯝ ꯍꯥꯞꯄꯨꯔꯁꯦ ꯁꯤꯁꯨ ꯉꯥꯏꯔꯤ ꯀꯣꯟꯅꯒꯗ꯭ꯔꯥ ꯃꯁꯤ ꯀꯌꯥꯅꯣ ꯑꯥꯎ ꯀꯌꯥꯅꯣ ꯇꯔꯥꯒꯤ ꯑꯅꯤ ꯁꯣꯝꯒꯤ ꯂꯧꯔꯣ ꯀꯣꯏ ꯐꯨꯜꯁꯦ ꯑꯃꯇꯪ ꯂꯧꯒꯦ ꯌꯥꯏꯌꯦ ꯊꯕꯤ ꯈꯔ ꯂꯧꯒꯦ ꯂꯨꯄꯥ ꯀꯩꯅꯣꯅꯤꯉꯣ ꯁꯤ ꯊꯕꯤ ꯀꯩꯅꯣꯁꯤꯗ ꯃꯔꯤꯁꯤꯗ ꯂꯨꯄꯥ ꯀꯨꯟ ꯆꯤꯡꯉꯦ ꯍꯥꯏꯕ ꯊꯕꯤ ꯑꯃꯗ ꯑꯩꯁꯦ ꯃꯣꯔꯣꯛꯁꯦ ꯁꯥꯒꯗ꯭ꯔꯥ ꯌꯦꯡꯒꯦꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯌꯥꯝ ꯌꯦꯡꯒꯦꯗ ꯃꯁꯛ ꯌꯥꯝ ꯐꯖꯩꯅꯦ ꯑꯃꯗꯤ ꯐꯖꯔꯕ ꯈꯔ ꯇꯧꯔꯛꯄꯅꯦ ꯃꯆꯥꯁꯦ ꯑꯣꯏꯔꯝꯅꯤ ꯍꯥꯞꯄꯛꯏꯁꯦ ꯁꯤꯒ ꯑꯣꯏꯔꯝꯒꯅꯤ ꯂꯨꯄꯥ ꯀꯨꯟꯒꯤꯅꯤ ꯌꯥꯝ ꯐꯩꯌꯦ ꯌꯥꯅꯤ ꯁꯤ ꯁꯥꯒ ꯀꯣꯕꯤ ꯐꯨꯜ ꯑꯃ ꯑꯣ ꯃꯥꯏ ꯒꯣꯠ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯐꯖꯗ꯭ꯔꯣꯁꯦ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏꯌꯣ ꯀꯩꯋꯣ ꯍꯧꯖꯤꯛ ꯃꯊꯨꯟ ꯊꯦꯡꯒꯦ ꯃꯊꯨꯟ ꯌꯥꯝ ꯆꯥꯎꯋꯦ ꯃꯤꯅꯥꯏ ꯑꯣꯏꯖꯔꯤ ꯐꯣꯟ ꯄꯥꯏꯁꯤꯅ ꯃꯄꯨ ꯑꯩꯈꯣꯏꯅ ꯃꯤꯅꯥꯏ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯎ ꯌꯥꯏ
mukbang hꯧꯔꯒꯦ ꯆꯤꯛꯀꯗꯕ ꯍꯧꯔꯛꯑꯣ ꯃꯨꯛꯕꯥꯡ ꯀꯧ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯀꯞꯊꯣꯔꯛꯑꯣ ꯃꯥꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯊꯥꯒꯠꯄ ꯍꯧꯁꯤꯜꯂꯦ ꯍꯩꯕꯅꯦ ꯃꯩ ꯊꯥꯒꯠꯄꯒ ꯍꯩꯌꯦ ꯍꯥꯞꯐꯝ ꯆꯟꯗ꯭ꯔꯦ ꯏꯗꯨ ꯀꯩꯅꯣꯗꯒꯤ ꯍꯩꯊꯔꯛꯏꯁꯤꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯂꯋꯥꯏ ꯂꯨꯇꯣꯟꯗꯒꯤ ꯍꯩꯊꯔꯛꯏꯁꯤꯗꯤ ꯑꯦꯁ ꯆꯣꯔꯣꯛ ꯆꯣꯔꯣꯛꯀ ꯂꯥꯎꯏꯅꯦ ꯏꯁꯤꯡ ꯌꯥꯎꯕ ꯃꯥꯜꯂꯦ ꯃꯣꯏ ꯏꯁꯤꯡ ꯊꯥꯎꯁꯦ ꯊꯥꯎꯁꯤꯡ ꯌꯥꯎꯕ ꯑꯃ ꯊꯥꯎ ꯏꯁꯤꯡ ꯌꯥꯎꯕ ꯃꯥꯜꯂꯦ ꯄꯤꯛꯑꯦ ꯑꯣꯖꯥꯅ ꯇꯧꯕꯕꯨ ꯑꯣꯖꯥ ꯑꯅꯤ ꯇꯧꯕꯕꯨ ꯁꯣꯏꯔꯣ ꯄꯨꯖꯥꯔꯤꯁꯦ ꯌꯥꯝ ꯇꯜꯂꯦ ꯑꯩꯈꯣꯏꯗꯤ ꯑꯣꯖꯥꯗꯤ ꯑꯃꯗꯪ ꯑꯣꯠꯂꯤꯁꯤꯗꯤ ꯍꯥꯎꯇ꯭ꯔꯕ ꯅꯕꯥꯅꯤ ꯇꯝꯕꯤꯔꯤꯅꯦ ꯇꯝꯕꯤꯔꯤꯕ ꯅꯠꯇꯦ ꯑꯃꯇꯪ ꯍꯥꯎꯇꯕꯩꯗꯤ ꯐꯩꯌꯦꯕ ꯑꯅꯤꯃꯛꯀ ꯍꯥꯎꯇꯗꯤ ꯌꯦꯡꯉꯣ ꯅꯕꯥꯅꯤꯃꯛ ꯃꯩ ꯐꯔꯣ ꯑꯗꯩ ꯑꯉꯥꯡ ꯑꯃ ꯂꯩꯖꯨꯕ꯭ꯔꯥ ꯂꯨꯄꯥ 10ꯒꯤ ꯂꯦꯛꯈꯤꯕꯗꯣ ꯃꯩ ꯐꯔꯣ ꯇꯧ ꯑꯣꯖꯥ ꯍꯣꯠꯅ ꯑꯁ ꯁꯣꯏꯗꯅ ꯃꯩ ꯌꯥꯝ ꯌꯥꯎꯕꯗꯣ ꯍꯣꯔꯦꯟ ꯀꯪꯕꯗꯣ ꯃꯀꯣꯛ ꯐꯖꯅ ꯑꯗꯨꯝ ꯇꯧ ꯃꯥꯜꯂꯦꯀꯣ ꯈꯥꯃꯦꯟ ꯍꯥ ꯀꯗꯥꯏ ꯃꯅꯨꯡꯗꯐꯖꯅ ꯌꯥꯔꯦ ꯑꯗꯨꯋꯥꯏꯅ ꯌꯥꯔꯦ ꯉꯥꯏꯈꯣ ꯈꯪꯗ꯭ꯔꯦ 3ꯂꯛ ꯊꯥꯏꯔ ꯇꯧ ꯑꯣꯠꯂꯣ ꯑꯝꯇ ꯅꯪꯅ ꯄꯥꯏꯔ ꯑꯣꯠꯄꯅ ꯐꯩ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯎꯞꯁꯟꯈꯤꯅꯕ ꯃꯣꯔꯣꯛꯇꯣ ꯃꯣꯔꯣꯛꯇꯨ ꯀꯩꯅꯣ ꯇꯧꯔꯣ ꯊꯥꯡ ꯄꯥꯏꯔꯒ ꯀꯛ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯂꯥꯏꯅ ꯊꯥꯗꯔꯛꯏꯁꯦ ꯑꯃꯗꯤ ꯁꯨꯃꯥꯏꯅ ꯈꯨꯝꯒꯗꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯈꯨꯈꯨꯝꯁꯤ ꯌꯦꯡꯉꯣꯗꯅ ꯃꯩꯗꯤ ꯁꯥꯏꯌꯦ ꯂꯥꯃꯩ ꯆꯥꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯆꯤꯡꯗ ꯂꯥꯡꯃꯩ ꯆꯥꯛꯄ ꯅꯠꯇꯦ ꯅꯈꯨꯠꯅ ꯗꯥꯏꯔꯦꯛ ꯐꯪꯉꯦ ꯆꯠꯂꯣ ꯑꯗꯩ ꯐꯖꯕ ꯑꯅꯧꯕ ꯑꯃ ꯂꯩ ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯒꯦꯀꯣ ꯁꯤ ꯊꯝꯕꯥꯜꯒꯤ ꯃꯅꯥ ꯀꯧꯏ ꯆꯥꯒꯦꯔ ꯃꯈꯣꯛꯁꯦ ꯃꯩꯁꯨ ꯃꯩ ꯇꯥꯔꯦ ꯍꯥꯏꯕ ꯃꯩꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯩ ꯇꯥꯔꯦ ꯀꯥꯁꯟꯅꯔꯤ Tamo. Oh. Yalnızca. Okay. Yare. Koy satellite fayda ya.
ꯀꯥꯝ ꯂꯣꯏꯁꯤꯜꯂꯦ ꯍꯧꯖꯤꯛ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯕ ꯀꯩꯀꯥꯗꯨ ꯎꯠꯇ꯭ꯔꯗꯤ ꯃꯤ ꯏꯀꯥꯏꯕ ꯌꯥꯎꯋꯦꯕꯀꯣ ꯆꯥꯕ ꯎꯠꯄꯗ ꯑꯗꯣ ꯉꯥꯛꯇꯪꯗꯨꯗ ꯎꯠꯇ꯭ꯔꯦ ꯅꯝꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯑꯗꯣ ꯂꯣꯏꯁꯤꯜ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯈꯥ ꯇꯥꯕꯗꯨꯅ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯉꯁꯤ ꯉꯁꯤꯒꯤꯗꯤ